ꯃꯇꯝ ꯑꯗꯨ ꯌꯦꯅꯤꯡꯊꯥ ꯃꯇꯝꯅꯤ. ꯆꯍꯤ 19ꯃꯨꯛ ꯁꯨꯔꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯁꯥꯏꯀꯜ ꯕꯥꯁꯀꯦꯠ ꯌꯥꯎꯕ ꯑꯃ ꯊꯧꯗꯨꯅ ꯄꯥꯠ ꯑꯃꯒꯤ ꯃꯄꯥꯗ ꯂꯥꯛꯂꯝꯃꯤ. ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯣꯔꯤꯁꯅꯤ. ꯄꯥꯠꯀꯤ ꯃꯄꯥꯜ ꯑꯗꯨ ꯅꯥꯄꯤꯅ ꯅꯦꯝꯅ ꯅꯦꯝꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯍꯧꯏ. ꯅꯥꯃꯤꯕꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯇꯨꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯏꯪꯅ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤ. ꯄꯥꯈꯪ ꯃꯆꯥ ꯑꯗꯨ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯄꯥꯠꯀꯤ ꯃꯄꯥꯜ ꯑꯗꯨꯗ ꯈꯥꯝꯂꯝꯃꯤ. ꯕꯥꯁꯀꯦꯠꯇ ꯍꯥꯞꯂꯛꯂꯤꯕ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯃꯔꯤꯗꯨꯅ ꯉꯛꯁꯝꯗ ꯌꯥꯟꯁꯤꯜꯂꯒ ꯕꯣꯔꯤꯁ ꯅꯥꯄꯤ ꯃꯊꯛꯇꯨꯗ ꯐꯝꯊꯔꯒ ꯃꯅꯥꯛꯇ ꯃꯤ ꯑꯃꯒ ꯐꯝꯃꯤꯟꯅꯕꯒꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯕꯣꯔꯤꯁꯅ "ꯅꯍꯥꯟ ꯅꯪꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯁꯤꯅꯔꯤ ꯈꯔ ꯐꯣꯇꯣ ꯅꯝꯅꯤꯡꯉꯦꯅ ꯍꯥꯏꯕꯗꯨꯗꯅꯦ ꯑꯩꯅ ꯐꯣꯟꯗ ꯅꯝꯕꯗꯤ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯠꯂꯦꯅ ꯀꯦꯃꯦꯔꯥ ꯑꯐꯕ ꯑꯃ ꯂꯩꯔꯕꯅꯦ. ꯅꯪꯅꯅꯦ ꯅꯝꯅꯤꯡꯕ ꯃꯑꯣꯡꯗꯅꯦ ꯐꯖꯅ ꯅꯝꯊꯔꯗꯣꯏꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯣꯏꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯦꯡꯕꯒꯨꯝꯅ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯂꯝꯃꯤ. ꯕꯣꯔꯤꯁꯀꯤ ꯃꯪꯂꯥꯟ ꯑꯣꯏꯍꯧꯔꯕ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯅꯨꯡꯁꯤꯕꯤ ꯃꯤꯔꯟꯗꯥ ꯕꯣꯔꯤꯁꯀꯤ ꯑꯣꯏꯔꯣꯝꯗ ꯐꯝꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ. "ꯅꯝꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯠꯔꯣꯝꯗ ꯌꯦꯡꯂꯒ ꯃꯈꯨꯠ ꯊꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ. "ꯌꯦꯡꯉꯨꯇꯨ, ꯑꯥꯗ ꯂꯥꯞꯅ ꯎꯔꯤꯕ ꯆꯤꯡꯁꯥꯡꯁꯦ ꯐꯖꯗ꯭ꯔꯥ?" ꯕꯣꯔꯤꯁꯁꯨ ꯂꯥꯞꯅ ꯆꯥꯎꯔꯕ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯎꯔꯤꯕ ꯆꯤꯡꯁꯥꯡꯁꯤꯡꯗꯨꯗ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯁꯣꯠ ꯈꯔ ꯅꯝꯃꯤ. ꯑꯗꯨꯒ ꯃꯤꯔꯟꯗꯥꯗ ꯎꯠꯂꯤ. "ꯁꯤ ꯐꯖꯕ꯭ꯔꯥ?" "ꯐꯖꯩꯌꯦ. ꯑꯩ ꯑꯁꯤꯗ ꯂꯩꯒꯦ. ꯆꯤꯡꯁꯥꯡꯁꯤꯡꯁꯤꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯣꯏꯔꯒ ꯐꯖꯅ ꯅꯝꯕꯤꯔꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯣꯃꯣꯏ ꯅꯣꯛꯇꯨꯅ ꯕꯣꯔꯤꯁꯀꯤ ꯃꯅꯥꯛꯇꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤ. ꯃꯤꯔꯟꯗꯥꯒꯤ ꯏꯪꯅ ꯉꯧꯅ ꯊꯥꯖꯒꯨꯝꯅ ꯏꯪꯂꯕꯤ ꯃꯥꯏꯊꯣꯡ, ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪꯅ ꯆꯣꯏꯅ ꯄꯥꯏꯍꯜꯂꯤꯕꯤ ꯁꯝꯂꯥꯡ, ꯃꯣꯃꯣꯏ ꯅꯣꯛꯇꯨꯅ ꯏꯉꯧ ꯉꯧꯖꯕꯤ ꯃꯇꯧ ꯑꯗꯨ ꯕꯣꯔꯤꯁ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯄꯥꯏꯔꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. "ꯀꯩꯗꯧꯔꯒꯦ? ꯅꯝꯃꯛꯑꯣ." ꯕꯣꯔꯤꯁ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯐꯣꯇꯣ ꯅꯝꯂꯝꯃꯤ. ꯃꯤꯔꯟꯗꯥꯅ ꯄꯣꯁ ꯃꯈꯜ ꯃꯈꯜ ꯇꯧꯔꯝꯃꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯠꯀꯤ ꯃꯄꯥꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯣꯔꯣꯛꯇꯒꯤ ꯕꯣꯔꯤꯁꯀꯤ ꯃꯃꯥꯟꯅꯕ ꯑꯅꯤ, ꯃꯥꯂꯦꯝꯒ ꯀꯦꯅꯤꯒꯅ ꯕꯣꯔꯤꯁꯅ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯊꯟꯇ ꯃꯤ ꯑꯃꯗ ꯐꯣꯇꯣ ꯅꯝꯕꯗꯧꯅ ꯑꯃꯨꯛ ꯐꯝ ꯑꯃꯨꯛ ꯂꯦꯞ ꯇꯧꯗꯨꯅ ꯀꯦꯃꯦꯔꯥ ꯅꯝꯂꯤꯕ ꯑꯗꯨ ꯕꯥꯏꯛ ꯑꯃꯗ ꯐꯝꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ. ꯃꯈꯣꯏꯅꯤꯗꯨ ꯃꯣꯏꯒꯤ ꯃꯔꯨꯞ ꯕꯣꯔꯤꯁꯀꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯃꯥꯂꯦꯝꯒ ꯀꯦꯅꯤꯒꯅ ꯄꯥꯠꯀꯤ ꯃꯄꯥꯜꯗ ꯕꯣꯔꯤꯁꯀꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯊꯧꯗꯔꯛꯂꯒ ꯕꯣꯔꯤꯁꯄꯨ ꯀꯧꯔꯝꯃꯤ. ꯕꯣꯔꯤꯁꯅ ꯑꯣꯟꯊꯣꯔꯛꯂꯒ "ꯅꯣꯏꯅꯤꯗꯤ ꯀꯥꯏ ꯆꯠꯂꯨꯕ?" "ꯐꯣꯇꯣ ꯅꯝꯕꯤꯌꯣꯅꯅꯦ ꯅꯝꯕꯤꯔꯝꯕꯅꯦ." ꯀꯦꯅꯤꯅ "ꯀꯅꯥꯅ ꯐꯣꯇꯣ ꯅꯝꯕꯤꯌꯨ ꯍꯥꯏꯅꯣ?" "ꯃꯤꯔꯟꯗꯥꯅꯅꯤ ꯀꯩꯅꯣ, ꯁꯤꯗ ꯂꯦꯞꯄꯤꯁꯤ ꯎꯗ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯤꯜꯂꯤ. ꯀꯅꯥꯝꯇꯗꯤ ꯂꯩꯕ ꯎꯗꯦ. ꯃꯥꯂꯦꯝꯅ "ꯂꯥꯛꯑꯣꯁꯦ ꯏꯇꯥꯎ, ꯌꯨꯝꯗꯅꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯅꯦ ꯉꯥꯏꯍꯧꯔꯕꯅꯦ." ꯀꯦꯅꯤꯅ "ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅꯦ ꯏꯟꯖꯥꯡ ꯍꯥꯎꯕ ꯑꯃꯅꯦ ꯊꯣꯡꯉꯒꯅꯦ ꯅꯨꯃꯤꯗꯥꯡ ꯆꯥꯗꯣꯏꯅꯦꯕ. ꯑꯗꯨꯁꯨ ꯂꯩꯈꯤꯗꯣꯏꯅꯤꯀꯣ, ꯂꯥꯛꯑꯣ." ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ. "ꯅꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯣ, ꯑꯩ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯒꯦ. ꯃꯊꯟꯇ ꯀꯃꯥꯏ ꯍꯨꯟꯗꯣꯛꯑꯝꯗꯣꯏꯅꯣ?" ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯤꯔꯟꯗꯥ ꯂꯩꯔꯝꯗ꯭ꯔꯦ. ꯕꯣꯔꯤꯁꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ "ꯃꯤꯔꯟꯗꯥ, ꯃꯤꯔꯟꯗꯥ" ꯍꯥꯏꯅ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ. ꯑꯗꯨꯒ ꯃꯥꯂꯦꯝꯒ ꯀꯦꯅꯤꯒꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯖꯜꯂꯝꯃꯤ. "ꯅꯣꯏ ꯑꯅꯤꯅ ꯐꯔꯛꯇ ꯂꯥꯛꯁꯤꯟꯗꯅꯅꯦ ꯏꯀꯥꯏꯗꯅ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ. ꯑꯩ ꯑꯃꯇ ꯇꯥꯟꯅꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ. ꯃꯥꯂꯦꯝꯒ ꯀꯦꯅꯤꯒꯅ ꯕꯣꯔꯤꯁꯄꯨ ꯊꯦꯝꯂꯒ ꯃꯣꯏꯒꯤ ꯕꯥꯏꯛꯇ ꯅꯝꯗꯨꯅ ꯇꯣꯡꯈꯠꯍꯜꯂꯝꯃꯤ. ꯃꯥꯂꯦꯝꯅ "ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯁꯦ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯑꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯕꯥꯏꯛ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ. ꯃꯥꯂꯦꯝꯒ ꯀꯦꯅꯤꯒꯅ ꯕꯣꯔꯤꯁ ꯄꯨꯗꯨꯅ ꯕꯣꯔꯤꯁ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯕꯥꯏꯛꯇ ꯊꯧꯖꯤꯜꯂꯛꯏ. ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯕꯣꯔꯤꯁ ꯋꯥ ꯑꯃꯇ ꯉꯥꯡꯉꯝꯗꯅ ꯄꯔꯞ ꯄꯔꯞ ꯃꯌꯨꯝ ꯂꯣꯝꯗ ꯆꯪꯉꯛꯏ. ꯕꯣꯔꯤꯁꯀꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯝꯕꯗꯒꯤ ꯄꯦꯔꯦ ꯑꯗꯨ ꯄꯥꯏꯔꯒ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯅꯃꯥꯁꯦ ꯃꯊ꯭ꯋꯥꯏ ꯋꯥꯔꯤꯅꯦꯍꯦ." ꯕꯣꯔꯤꯁ ꯀꯩꯝꯇ ꯈꯨꯝꯂꯝꯗꯦ. ꯕꯣꯔꯤꯁꯅ ꯃꯪꯒꯣꯜ ꯈꯜꯂꯛꯄꯗ ꯃꯃꯥꯅ ꯊꯋꯥꯏ ꯋꯥꯅ ꯍꯪꯂꯛꯂꯝꯃꯤ. "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯕꯅꯣ?" "ꯐꯣꯇꯣ ꯀꯥꯞꯄ ꯆꯠꯂꯨꯕꯅꯦ." ꯍꯥꯏꯅ ꯆꯠꯅ ꯆꯠꯅ ꯈꯨꯝꯂꯝꯂꯒ ꯂꯦꯞꯂꯝꯗꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ.
ꯁꯨꯃꯥꯡꯗ ꯕꯣꯔꯤꯁꯀꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯥꯂꯦꯝꯒ ꯀꯦꯅꯤꯒꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ, ꯅꯣꯏ ꯃꯔꯨꯞꯅ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛꯁꯨ ꯆꯥꯅ ꯑꯗꯨꯝ ꯑꯁꯨꯃꯥꯏꯅ ꯇꯧꯋꯦ꯫ ꯃꯃꯥꯁꯨ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯂꯦꯝ, ꯀꯦꯅꯤꯌꯥ ꯐꯝꯃꯨ꯫ ꯃꯥꯂꯦꯝꯒ ꯀꯦꯅꯤꯒꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯒ ꯆꯧꯀ꯭ꯔꯤꯗ ꯐꯝꯊꯔꯝꯃꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥꯅ ꯍꯤꯗꯥꯛꯁꯨ ꯆꯥꯔꯤꯕꯅꯤ, ꯐꯔꯛꯏꯔꯥ ꯐꯔꯛꯇ꯭ꯔꯤꯔꯥ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯤ ꯑꯗꯨꯝ ꯌꯥꯏ, ꯃꯥꯒꯤ ꯋꯥꯈꯜꯗ ꯌꯥꯎꯔꯤꯕꯁꯦ ꯑꯁꯤꯅꯤ ꯐꯕ ꯉꯝꯗ꯭ꯔꯤꯕꯁꯦ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦ, ꯏꯃꯥꯁꯨꯅꯦ ꯂꯥꯏꯃꯟ ꯑꯣꯏꯔꯕꯅꯤ, ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛꯁꯨ ꯏꯀꯥꯟ ꯀꯥꯟꯅꯗ꯭ꯔꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯑꯃꯥꯏꯕꯤꯁꯨ ꯌꯦꯡꯂꯕꯅꯤ, ꯀꯦꯝ ꯂꯩꯇꯦ, ꯃꯥꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄꯅꯤ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯕꯣꯔꯤꯁꯀꯤ ꯃꯄꯥꯁꯨ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯔꯨꯞ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯗꯣꯛꯇꯔ ꯑꯃ ꯂꯩꯈꯤꯕꯅꯤ, ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯒꯅꯦ ꯏꯆꯥꯁꯦ ꯐꯖꯅ ꯀꯨꯞꯅ ꯑꯝꯇ ꯌꯦꯡꯊꯣꯛꯂꯁꯤ꯫ ꯍꯧꯖꯤꯛ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯁꯤ ꯈꯤꯇꯪ ꯑꯉꯥꯡꯁꯨ ꯑꯣꯏ, ꯑꯗꯨꯒ ꯍꯤꯗꯥꯛ ꯈꯔ ꯆꯥꯔꯒ ꯕ꯭ꯔꯦꯟ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯍꯜꯂꯒ ꯌꯦꯡꯁꯦ ꯍꯥꯏꯕꯗꯨꯗ ꯌꯦꯡꯕꯅꯤ꯫ ꯃꯃꯥꯅ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯗꯣꯛꯇꯔ ꯃꯔꯨꯞ ꯑꯃ ꯂꯩ ꯍꯥꯏꯔꯗꯤ ꯅꯍꯥꯟ ꯌꯦꯡꯕꯤꯕ ꯌꯥꯗ꯭ꯔꯣ? ꯏꯆꯥꯁꯦ ꯁꯣꯔꯣꯛꯇ ꯉꯥꯎꯔꯒ ꯆꯠꯄꯗꯨꯔꯣ ꯉꯥꯏꯔꯤꯁꯦ? ꯑꯩꯁꯨ ꯗꯣꯛꯇꯔꯗꯨꯅ ꯕ꯭ꯔꯦꯟ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯍꯜꯂꯒ ꯌꯦꯡꯁꯦ ꯍꯥꯏꯕꯗꯨꯗꯅꯦ ꯌꯦꯡꯕꯅꯤ ꯍꯥꯏꯔꯦꯗꯅ꯫ ꯃꯔꯨꯞꯇꯨꯁꯨ ꯎꯅꯗꯕ ꯀꯨꯏꯈꯤꯕꯗꯒꯤꯅꯦ ꯐꯣꯟ ꯅꯝꯕꯔꯗꯣ ꯂꯩꯇꯗꯅ ꯇꯧꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯂꯅꯤ, ꯌꯥꯗ꯭ꯔꯒ ꯃꯄꯥꯟꯗ ꯄꯨꯔꯁꯨ ꯄꯨꯔꯅꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥꯗꯤ ꯁꯥꯎꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯦ ꯁꯣꯏꯗꯅ ꯐꯒꯅꯤꯗ ꯏꯃꯥ, ꯄꯥꯕꯨꯡꯒꯤ ꯃꯔꯨꯞꯇꯨꯗꯅꯦ ꯑꯊꯨꯕꯗ ꯄꯥꯎꯗ ꯐꯥꯎꯅꯕꯤꯔꯣ꯫ ꯀꯦꯅꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯣꯖꯥꯁꯨ ꯃꯔꯨꯞ ꯕꯣꯔꯤꯁꯀꯤ ꯈꯟꯕꯗꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ, ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅꯅꯦ ꯁꯦꯟꯅꯧ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥꯅ ꯅꯣꯏ ꯄꯨꯂꯞ ꯁꯥꯟꯅꯕ ꯆꯠꯄꯗꯨꯁꯨ ꯆꯠꯇꯕ ꯀꯨꯏꯔꯦꯀꯣ ꯏꯕꯨꯡꯉꯣ, ꯀꯣꯂꯦꯖꯁꯨ ꯀꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯃꯔꯨꯞ ꯕꯣꯔꯤꯁ ꯐꯔꯒ ꯄꯨꯟꯅ ꯆꯠꯇꯣꯏꯅꯤ ꯏꯃꯥ, ꯀꯩꯁꯨ ꯋꯥꯒꯅꯨꯁꯦ꯫ ꯕꯣꯔꯤꯁꯀꯤ ꯃꯄꯥ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯒꯤ ꯃꯥꯁ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔꯅꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥꯁꯨ ꯃꯄꯥꯒ ꯆꯞ ꯃꯥꯟꯅꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯕꯣꯔꯤꯁ, ꯃꯥꯂꯦꯝ ꯑꯃꯗꯤ ꯀꯦꯅꯤ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯀꯣꯂꯦꯖ ꯐꯥꯎꯕ ꯇꯝꯃꯤꯟꯅꯗꯨꯅ ꯑꯃꯗꯤ ꯊꯥꯡ ꯇꯥꯁꯨ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ꯫ ꯕꯣꯔꯤꯁ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗ ꯈꯔ ꯉꯥꯎꯖꯕ ꯏꯃꯨꯡꯅꯤ꯫ ꯕꯣꯔꯤꯁꯇꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤꯁꯨ ꯏꯟꯇꯔꯦꯁ ꯌꯥꯝꯅ ꯂꯩꯖꯩ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯕꯣꯔꯤꯁ ꯃꯥꯒꯤ ꯀꯥꯒꯤ ꯕꯜꯀꯣꯅꯤꯗ ꯂꯦꯞꯂꯒ ꯃꯌꯦꯛ ꯁꯦꯡꯅ ꯉꯥꯜꯂꯤꯕ ꯊꯥꯖꯕꯨ ꯌꯦꯡꯂꯤ꯫ ꯏꯪꯂꯕ ꯃꯥꯂꯪ ꯃꯥꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤ꯫ ꯕꯦꯜꯀꯣꯅꯤꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯌꯥꯜꯂꯤꯕ ꯗ꯭ꯔꯤꯝ ꯀꯦꯆꯔ ꯈꯔꯗꯨꯁꯨ ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪꯕꯗ ꯍꯥꯏꯔꯤ꯫ ꯕꯣꯔꯤꯁꯀꯤ ꯅꯥꯀꯟꯗ ꯃꯤꯔꯟꯗꯥꯁ ꯆꯪꯂꯛꯏ꯫ ꯅꯪꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯅꯥꯒ ꯂꯥꯛꯏꯕ? ꯃꯤꯔꯦꯟꯗꯥ ꯃꯣꯃꯣ ꯅꯣꯛꯂꯒ, ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯏꯊꯟꯇ ꯂꯥꯛꯏꯅꯤ ꯀꯩꯅꯣ꯫ ꯌꯥꯝ ꯀꯜꯂꯤꯗ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯊꯤꯔꯝꯃꯣꯏꯗ꯭ꯔꯣ? ꯃꯤꯔꯦꯟꯗꯥ ꯃꯁꯝ ꯑꯗꯨꯝ ꯊꯥꯗꯣꯛꯏ꯫ ꯅꯨꯡꯁꯤꯠꯅ ꯃꯁꯝꯗꯨ ꯆꯣꯏꯅ ꯄꯥꯏꯍꯜꯂꯤ꯫ ꯃꯃꯥꯏꯗ ꯇꯥꯔꯛꯂꯤꯕ ꯁꯝꯂꯥꯡ ꯑꯗꯨ ꯍꯥꯏꯗꯣꯛꯂꯒ, ꯊꯤꯔꯝꯃꯣꯏ, ꯅꯪꯒꯤ ꯅꯥꯛꯇ ꯆꯠꯈꯤꯅ ꯑꯗꯨꯝ ꯈꯜꯂꯝꯒꯅꯤ ꯍꯥꯏꯔꯒ ꯊꯥꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯥꯁꯦ ꯐꯖꯗ꯭ꯔꯥ? ꯅꯪꯒ ꯄꯨꯟꯅ ꯊꯥꯁꯦ ꯌꯦꯡꯃꯤꯟꯅꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯕꯣꯔꯤꯁꯁꯨ ꯊꯥꯗ ꯌꯦꯡꯂꯒ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯐꯖꯩ, ꯉꯁꯤꯗꯤ ꯅꯪꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕꯩꯔꯥ ꯀꯩꯅꯣ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯔꯒ ꯕꯣꯔꯤꯁꯁꯨ ꯃꯣꯃꯣ ꯅꯣꯛꯂꯝꯃꯤ꯫ ꯃꯤꯔꯟꯗꯥꯁꯨ ꯃꯣꯃꯣ ꯅꯣꯛꯂꯛꯏ꯫ ꯃꯤꯔꯟꯗꯥꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ, ꯊꯥꯁꯦ ꯂꯩꯆꯤꯜꯅ ꯈꯨꯝꯖꯤꯟꯈꯤꯅꯤ ꯈꯟꯕꯗ ꯄꯥꯝꯃꯨꯏꯌꯦ꯫ ꯂꯩꯆꯤꯜꯅ ꯈꯨꯝꯖꯤꯟꯈ꯭ꯔꯕꯁꯨ ꯃꯉꯥꯜ ꯂꯩꯔꯕ ꯊꯥꯁꯤꯗꯤꯅꯦ ꯑꯗꯨꯝ ꯉꯥꯟꯊꯣꯔꯛꯄꯅꯤ꯫ ꯕꯣꯔꯤꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯔꯦꯟꯗꯥ ꯅꯣꯛꯆꯔꯝꯃꯤ꯫ ꯕꯣꯔꯤꯁꯅ ꯐꯣꯇꯣ ꯅꯝꯁꯦ, ꯑꯩ ꯀꯦꯃꯦꯔꯥ ꯂꯧꯔꯨꯒꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯂꯧꯔꯨꯔꯒ ꯊꯥ ꯑꯃꯗꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗꯣ ꯐꯣꯇꯣ ꯅꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯔꯦꯟꯗꯥꯗ ꯌꯦꯡꯍꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ
ꯃꯅꯨꯡꯗꯒꯤ ꯕꯣꯔꯤꯁꯀꯤ ꯃꯃꯥꯅ ꯕꯣꯔꯤꯁꯄꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯕꯣꯔꯤꯁ ꯃꯃꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯂꯒ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗ ꯃꯤꯔꯟꯗꯥ ꯂꯦꯞꯂꯝꯗ꯭ꯔꯤ꯫ ꯕꯣꯔꯤꯁ ꯍꯥꯏꯐꯦꯠ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯃꯥꯅ "ꯀꯩꯗꯧꯔꯤꯅꯣ ꯏꯕꯨꯡꯉꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ, ꯍꯤꯗꯥꯛꯀꯅꯦ ꯆꯥꯊꯣꯛꯑꯁꯤ ꯂꯥꯛꯑꯣ." ꯕꯣꯔꯤꯁ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯃꯔꯤꯗꯨ ꯃꯉꯛꯁꯝꯗꯒꯤ ꯂꯧꯊꯣꯔꯛꯂꯒ ꯂꯨꯞꯊꯔꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥ ꯑꯗꯨ ꯕꯦꯜꯀꯣꯅꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯡ ꯊꯤꯡꯖꯤꯟꯈꯤ꯫ ꯕꯣꯔꯤꯁ ꯃꯥꯒꯤ ꯐꯃꯨꯡꯒꯤ ꯃꯆꯤꯗ ꯐꯝꯊꯩ꯫ ꯃꯃꯥꯅ ꯃꯥꯒꯤ ꯍꯤꯗꯥꯛꯀ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯒ ꯄꯤꯔꯛꯏ꯫ "ꯁꯦ ꯍꯤꯗꯥꯛꯁꯦ ꯆꯥꯔꯒꯅꯦ ꯐꯖꯅ ꯄꯣꯊꯥꯔꯁꯤ." ꯍꯤꯗꯥꯛꯇꯨ ꯆꯥꯔꯒ ꯕꯣꯔꯤꯁꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯍꯌꯦꯡꯗꯤ ꯀꯣꯂꯦꯖ ꯆꯠꯀꯦ꯫ ꯀꯨꯏꯔꯦ ꯆꯠꯇꯕ, ꯀ꯭ꯂꯥꯁ ꯌꯥꯎꯗꯕ ꯀꯨꯏꯔꯦ꯫ ꯑꯦꯇꯦꯟꯗꯦꯟꯁ ꯁꯨꯗꯦꯅꯅꯦ ꯑꯃꯨꯛꯅꯦ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯑꯅꯤꯕ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯕꯣꯔꯤꯁꯀꯤ ꯃꯃꯥ ꯑꯗꯨ ꯃꯆꯥꯗ ꯌꯦꯡꯂꯒ ꯍꯣꯏ ꯆꯠꯂꯣ. ꯍꯌꯦꯡꯅꯦ ꯃꯥꯂꯦꯝꯒ ꯀꯦꯅꯤꯒ ꯀꯧꯔꯒꯅꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯣ." "ꯑꯁ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯆꯠꯀꯦꯕ ꯏꯃꯥ, ꯃꯣꯏꯗ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯑꯩ ꯒꯥꯔꯤꯗꯅꯦ ꯑꯩ ꯑꯗꯨꯝ ꯆꯠꯀꯦ." "ꯏꯕꯨꯡꯉꯣ, ꯒꯥꯔꯤꯗꯤ ꯊꯧꯈꯤꯅꯨ. ꯅꯪ ꯀꯣꯛ ꯉꯥꯎꯋꯦꯅ ꯍꯦꯛ ꯇꯧꯕꯗꯣ, ꯗꯣꯛꯇꯔꯅꯁꯨ ꯒꯥꯔꯤꯗꯤ ꯊꯧꯈꯤꯅꯨ, ꯐꯖꯅ ꯐꯔꯒ ꯊꯧꯅ ꯍꯥꯏꯔꯛꯄꯗꯣ, ꯅꯪꯒꯤ ꯁꯥꯏꯀꯜꯗꯅꯦ ꯇꯞꯅ ꯊꯧꯔꯒ ꯆꯠꯂꯣ. ꯃꯥꯂꯦꯝꯒ ꯀꯦꯅꯤꯒꯗꯗꯤꯅꯦ ꯀꯣꯂꯦꯖ ꯂꯥꯛꯀꯅꯤꯗꯤ ꯍꯥꯏꯈꯣ." "ꯍꯣꯏ ꯍꯥꯏꯒꯦ ꯏꯃꯥ. ꯐꯔꯦ ꯇꯨꯝꯃꯨ." ꯍꯥꯏꯔꯒ ꯃꯆꯥꯒꯤ ꯀꯥꯡꯈꯜ ꯑꯗꯨ ꯊꯥꯊꯔꯒ ꯇꯨꯝꯍꯜꯂꯤ꯫ ꯃꯃꯥ ꯊꯣꯛꯈ꯭ꯔꯒ ꯕꯣꯔꯤꯁ ꯍꯤꯞꯅ ꯃꯤꯔꯟꯗꯥ ꯃꯣꯏ ꯑꯅꯤ ꯀꯣꯏꯕ ꯆꯠꯄꯗ ꯆꯤꯡ ꯃꯇꯥꯏ ꯑꯃꯗ ꯃꯥꯅ ꯅꯝꯕꯤꯈꯤꯕ ꯃꯤꯔꯟꯗꯥꯒꯤ ꯐꯣꯇꯣꯗꯨ ꯒꯦꯂꯔꯤ ꯆꯪꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯔꯟꯗꯥ ꯍꯥꯏꯅ ꯊꯥꯕ ꯋꯥꯆꯦꯞ ꯅꯝꯕꯔꯗ "ꯐꯖꯅ ꯇꯨꯝꯃꯨꯀꯣ" ꯍꯥꯏꯅ ꯊꯥꯔꯝꯃꯤ꯫ ꯃꯦꯁꯦꯖ ꯑꯗꯨ ꯁꯦꯟꯗꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯗꯦꯂꯤꯚꯔꯗꯤ ꯇꯧꯔꯝꯗ꯭ꯔꯦ꯫ ꯕꯣꯔꯤꯁ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯊꯝꯂꯒ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯅꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥ ꯖꯒꯣꯏꯒꯤ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯈꯔ ꯖꯒꯣꯏ ꯇꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥꯁꯨ ꯁꯨꯃꯥꯡꯗ ꯑꯌꯨꯛꯀꯤ ꯀꯣꯏꯔꯧ ꯈꯣꯏꯔꯝꯕꯒꯤ ꯂꯩꯔꯝꯃꯤ꯫ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ "ꯌꯥꯔꯦ ꯁꯪꯒꯣꯏꯗ ꯂꯩꯔꯝꯃꯨ, ꯑꯩꯁꯨꯅꯦ ꯊꯣꯛꯂꯛꯑꯒꯦ" ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨ ꯃꯣꯏꯒꯤ ꯖꯒꯣꯏ ꯇꯝꯐꯝ ꯆꯥꯎꯔꯕ ꯁꯪꯒꯣꯏ ꯑꯗꯨꯗ ꯈꯣꯡꯎꯞ ꯂꯧꯊꯣꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯥꯇ꯭ꯔꯤ ꯑꯃꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯊꯛꯇ ꯕꯣꯔꯤꯁꯇꯨ ꯃꯥꯒꯤ ꯀꯥꯗ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯗ꯭ꯔꯦꯁ ꯁꯤꯟꯗꯨꯅ ꯃꯁꯝ ꯁꯦꯝꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝꯅ ꯇꯧꯕꯗꯨ ꯕꯦꯜꯀꯣꯅꯤꯒꯤ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯤꯕ ꯊꯣꯡ ꯑꯗꯨꯗꯒꯤ ꯎꯔꯛꯂꯝꯃꯤ꯫ ꯁꯥꯇ꯭ꯔꯤ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯇꯩꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯦꯡꯉꯨ, ꯗꯥ ꯕꯣꯔꯤꯁ ꯑꯁꯦ ꯃꯊꯟꯇ ꯀꯅꯥꯅꯣꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯇꯧꯔꯤꯁꯦ." ꯑꯇꯩ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯦꯡꯈꯠꯂꯝꯃꯤ꯫ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯑꯃꯅ, "ꯗꯥ ꯕꯣꯔꯤꯁꯁꯦ ꯗꯣꯛꯇꯔꯁꯨ ꯌꯦꯡꯉꯤꯅꯦ, ꯑꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯂꯦꯞꯇꯦ. ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ." ꯑꯃꯅ ꯑꯃꯨꯛ, "ꯑꯗꯨꯅꯦ ꯃꯤ, ꯃꯁꯛ ꯃꯇꯧꯁꯨ ꯋꯥꯠꯄ ꯅꯠꯇꯦ. ꯄꯥꯈꯪ ꯑꯣꯏꯅ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯁꯦꯡꯕ." ꯑꯃꯅ ꯑꯃꯨꯛ, "ꯑꯣꯖꯥ ꯍꯣꯏꯁꯨ ꯗꯣꯛꯇꯔ ꯌꯦꯡꯉꯤꯅꯤ, ꯍꯤꯗꯥꯛꯀꯁꯨ ꯆꯥꯔꯤꯅꯤ. ꯑꯇꯩꯗꯤ ꯀꯩꯝ ꯇꯧꯗꯦꯕꯨ, ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯕꯁꯤꯗꯤꯅꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ." ꯁꯥꯇ꯭ꯔꯤꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯣꯏꯒꯤ ꯑꯣꯖꯥ ꯕꯣꯔꯤꯁꯀꯤ ꯃꯃꯥ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯥꯇ꯭ꯔꯤ ꯑꯃꯁꯨ ꯍꯥꯊꯨ ꯆꯪꯂꯛꯂꯒ ꯃꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥꯅ, "ꯂꯥꯛꯑꯣ, ꯑꯩꯁꯨꯅꯦ ꯅꯣꯏ ꯗꯥ ꯕꯣꯔꯤꯁ ꯀꯣꯂꯦꯖ ꯆꯠꯄꯒꯤꯅꯦ ꯂꯣꯏꯁꯤꯟꯕꯤꯔꯝꯗ ꯌꯥꯗꯗꯅꯅꯦ ꯈꯔ ꯊꯦꯡꯈ꯭ꯔꯦ." ꯍꯥꯏꯅꯔꯤꯉꯩꯗ ꯕꯣꯔꯤꯁ ꯊꯣꯔꯛꯂꯒ, "ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯃꯃꯥꯅ ꯁꯪꯒꯣꯏꯗꯒꯤ ꯀꯨꯝꯊꯔꯒ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ, "ꯏꯕꯨꯡꯉꯣ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ" ꯍꯥꯏꯔꯝꯃꯤ꯫ ꯕꯣꯔꯤꯁꯇꯨ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯥꯇ꯭ꯔ ꯑꯃꯅ, "ꯑꯣꯖꯥ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ." ꯃꯣꯏꯒꯤ ꯑꯣꯖꯥ ꯕꯣꯔꯤꯁꯀꯤ ꯃꯃꯥꯅ, ꯍꯪꯉꯣ." ꯁꯥꯇ꯭ꯔꯤ ꯑꯗꯨꯅ, "ꯑꯣꯖꯥ, ꯗꯥ ꯕꯣꯔꯤꯁꯁꯦ ꯑꯇꯩꯗꯤ ꯀꯩꯝ ꯇꯧꯗꯦ, ꯅꯣꯔꯃꯦꯜ ꯑꯣꯏ. ꯑꯗꯨꯒ ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯖꯕꯁꯦ ꯑꯗꯨꯝ ꯇꯧꯔꯤꯁꯦ. ꯗꯣꯛꯇꯔ ꯌꯦꯡꯕꯗꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ?" ꯐꯛꯇ ꯐꯝꯊꯔꯒ ꯕꯣꯔꯤꯁꯀꯤ ꯃꯃꯥꯅ, "ꯍꯤꯗꯥꯛꯁꯨ ꯆꯥꯔꯤ, ꯕ꯭ꯔꯦꯟꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯍꯜꯂꯒ ꯌꯦꯡꯁꯤ ꯍꯥꯏꯕꯗꯒꯤꯅꯦ ꯌꯦꯡꯂꯤ. ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯖꯕꯁꯤꯗꯤ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ. ꯃꯥꯒꯤ ꯋꯥꯈꯜꯗ ꯏꯆꯥ ꯃꯤꯔꯟꯗꯥꯗꯣ
ꯑꯗꯨꯃꯛ ꯍꯤꯡꯂꯤ ꯃꯅꯥꯛꯇ ꯂꯩꯔꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯂꯝꯃꯤ ꯁꯥꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯑꯣꯖꯥ ꯒꯥꯔꯤꯅ ꯊꯣꯝꯂꯝꯃꯒ ꯆꯦꯟꯈꯤꯕ ꯅꯨꯄꯥꯗꯨꯗꯤ ꯖꯦꯜꯗ ꯂꯩꯔꯤꯕꯣ ꯂꯩꯔꯤ ꯑꯩꯈꯣꯏꯁꯨ ꯃꯤꯔꯟꯗꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯦꯛꯁꯤꯗꯦꯟꯅꯤ ꯈꯜꯂꯨꯏ ꯑꯍꯥꯟꯕꯗꯗꯤ ꯅꯣꯏꯗꯥ ꯕꯣꯔꯤꯁꯀ ꯃꯥꯒꯤ ꯃꯔꯤꯗꯤꯅꯦ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩꯗꯒꯤꯅꯤ ꯅꯣꯏ ꯄꯥꯕꯨꯡꯒ ꯃꯤꯔꯤꯟꯗꯥꯒꯤ ꯄꯥꯕꯨꯡꯒꯁꯨ ꯃꯔꯨꯞ ꯑꯣꯏꯕꯅꯤ ꯁꯤꯗꯒꯤ ꯈꯪꯅꯔꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯗꯅꯦ ꯇꯣꯏꯅ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯐꯥꯎ ꯈꯪꯅꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯥꯎꯗꯤ ꯂꯣꯏꯁꯤꯟꯅꯔꯒꯅꯦ ꯊꯕꯛ ꯑꯃ ꯐꯪꯖꯈꯤꯁꯅꯨ ꯍꯥꯏꯅꯗꯨꯅꯅꯦ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯅ ꯆꯠꯃꯟꯕꯗꯒꯤꯅꯦ ꯑꯣꯏꯔꯔꯣꯏꯅ ꯈꯪꯕꯗꯒꯤ ꯅꯨꯄꯥꯗꯨꯅꯅꯦ ꯏꯆꯥꯅꯨꯄꯤ ꯃꯤꯔꯤꯟꯗꯥꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯤ ꯂꯩꯊꯣꯛꯏ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨꯅ ꯃꯣꯏꯒꯤ ꯑꯣꯖꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯣꯏꯒꯤ ꯑꯣꯖꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯡꯁꯤꯗ ꯃꯇꯝꯗꯣ ꯃꯣꯏꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯍꯧꯔꯛꯄ ꯃꯇꯝꯅꯤ ꯆꯍꯤ ꯐꯥꯔꯛꯀꯗꯧꯔꯦ ꯏꯆꯥ ꯃꯤꯔꯤꯟꯗꯥꯗꯣ ꯌꯥꯝ ꯏꯪ ꯇꯞꯄꯅꯤ ꯃꯑꯣꯡ ꯍꯥꯗꯕꯅꯤ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯃꯥꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯗꯣ ꯍꯦꯛ ꯎꯕꯗ ꯏꯪꯅ ꯅꯨꯡꯁꯤꯕ ꯃꯁꯛꯇꯣ ꯉꯁꯤꯁꯨ ꯃꯤꯠꯇ ꯑꯗꯨꯃꯛ ꯎꯔꯤ ꯃꯈꯣꯏ ꯑꯩꯅ ꯁ꯭ꯀꯨꯜꯒ ꯆꯠꯃꯤꯟꯅꯕ ꯀꯣꯂꯦꯖꯀ ꯆꯠꯃꯤꯟꯅꯕ ꯉꯁꯤꯁꯨ ꯎꯔꯤꯕꯅꯤ ꯉꯔꯥꯡ ꯂꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯑꯁꯣꯝꯗꯁꯨ ꯃꯥꯒꯤ ꯑꯍꯜ ꯑꯅꯤꯗꯣ ꯃꯆꯥ ꯀꯥꯏꯅꯕꯗꯒꯤꯅꯦ ꯉꯥꯎꯆꯠꯅꯔꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯁꯦ ꯀ꯭ꯂꯥꯁ ꯍꯧꯔꯁꯤꯁꯦ ꯋꯥꯔꯤꯗꯅꯦ ꯃꯇꯝꯁꯦ ꯌꯧꯈꯤꯗꯣꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯒꯣꯏ ꯇꯝꯕ ꯍꯧꯈꯤꯔꯝꯃꯤ ꯀꯣꯂꯦꯖꯇꯅꯤ ꯕꯣꯔꯤꯁ ꯃꯥꯂꯦꯝ ꯑꯃꯗꯤ ꯀꯦꯅꯤ ꯄꯨꯟꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯃꯥꯂꯦꯝꯅ ꯉꯁꯥꯏ ꯅꯪꯅ ꯀꯣꯂꯦꯖ ꯂꯥꯛꯀꯅꯤ ꯍꯥꯏꯔꯗꯤ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ ꯅꯊꯟꯗ ꯂꯥꯛꯏꯗꯣ ꯀꯩꯒꯤꯅꯣ ꯅꯣꯏꯗ ꯁꯨꯝ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯩꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯁꯤꯗꯤ ꯀꯔꯤꯑꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥꯂꯦꯝꯅ ꯑꯩꯈꯣꯏꯁꯦ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤꯅꯦ ꯅꯨꯡꯄꯥꯜ ꯈꯛꯅ ꯇꯤꯟꯅꯔꯛꯄ ꯅꯪꯒꯤ ꯃꯔꯨꯞ ꯃꯥꯂꯦꯝꯒ ꯀꯦꯅꯤꯒ ꯅꯠꯇ꯭ꯔꯣ ꯁꯥꯎꯅꯨꯁꯦ ꯁꯨꯝꯅꯦ ꯑꯩ ꯏꯊꯟꯇ ꯂꯥꯛꯅꯤꯡꯉꯦꯕ ꯑꯗꯨꯏꯅꯦꯕ ꯀꯦꯅꯤꯅ ꯀꯦꯟꯇꯤꯟꯗꯅꯦ ꯑꯆꯥꯄꯣꯠ ꯆꯥꯔꯒꯅꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯟꯇꯤꯟꯗ ꯂꯥꯛꯏ ꯀꯦꯟꯇꯤꯟ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯂꯛꯇꯨꯅ ꯐꯝꯂꯝꯃꯤ ꯃꯥꯂꯦꯝꯅ ꯑꯣꯔꯗꯔ ꯇꯧꯔꯝꯂꯒ ꯀ꯭ꯂꯥꯁꯇ ꯃꯥꯒꯤ ꯕꯣꯏ ꯑꯃ ꯀꯥꯎꯔꯝꯂꯦ ꯍꯥꯏꯗꯨꯅ ꯂꯧꯔꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯀꯦꯅꯤꯅ ꯏꯁꯤꯡ ꯂꯧꯒꯦ ꯇꯧꯕꯗ ꯀꯦꯟꯇꯤꯟꯗ ꯏꯁꯤꯡ ꯕꯣꯇꯜ ꯂꯩꯔꯝꯗꯕꯗꯒꯤ ꯃꯄꯥꯟꯗꯒꯤ ꯂꯩꯔꯨꯈꯤꯒꯦ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯕꯣꯔꯤꯁ ꯃꯊꯟꯇ ꯐꯝꯍꯧꯏ ꯃꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯇꯦꯕꯜ ꯑꯃꯗ ꯅꯨꯄꯥ ꯅꯨꯄꯤ ꯀꯥꯡꯕꯨ ꯑꯃ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯔꯛꯇ ꯃꯤꯔꯤꯟꯗꯥ ꯅꯨꯄꯥ ꯑꯃꯒ ꯅꯛꯁꯤꯟꯅꯅ ꯅꯣꯛꯇꯨꯅ ꯂꯩꯕ ꯎꯔꯛꯂꯝꯃꯤ ꯕꯣꯔꯤꯁ ꯇꯞꯅ ꯃꯤꯔꯤꯟꯗꯥ ꯍꯥꯏꯅ ꯍꯥꯏꯖꯗꯨꯅ ꯃꯪꯗꯨꯅ ꯌꯦꯡꯂꯝꯃꯤ ꯅꯨꯄꯥ ꯅꯨꯄꯤ ꯀꯥꯡꯕꯨꯗꯨ ꯍꯧꯒꯠꯇꯨꯅ ꯕꯤꯜ ꯄꯤꯔꯝꯂꯒ ꯊꯣꯛꯈꯤ ꯃꯤꯔꯤꯟꯗꯥ ꯅꯨꯄꯥ ꯑꯃꯗꯨꯒ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯊꯣꯛꯈꯤ ꯕꯣꯔꯤꯁ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯤꯔꯤꯟꯗꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯇꯥꯟꯅꯔꯒ ꯇꯨꯡꯗꯒꯤ ꯃꯤꯔꯤꯟꯗꯥꯒꯤ ꯈꯨꯗꯥꯡꯗꯨ ꯐꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯐꯥꯔꯨꯏ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯕꯣꯔꯤꯁꯄꯨ ꯏꯟꯊꯣꯛꯇꯨꯅ ꯑꯇꯩ ꯅꯨꯄꯥꯁꯤꯡꯁꯨ ꯕꯣꯔꯤꯁꯇ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯦꯅꯤꯁꯨ ꯂꯥꯛꯂꯝꯃꯤ ꯀꯦꯅꯤꯅ ꯐꯖꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯗꯨꯅ ꯇꯥꯔꯝꯗꯦ ꯃꯥꯂꯦꯝꯁꯨ ꯂꯥꯛꯂꯝꯃꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯛꯇꯕꯗꯒꯤ ꯐꯨꯅꯔꯛꯂꯝꯃꯤ ꯃꯥꯂꯦꯝꯒ ꯀꯦꯅꯤꯒꯅ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯐꯖꯅ ꯐꯨꯊꯔꯝꯃꯤ ꯕꯣꯔꯤꯁꯀꯤ ꯌꯨꯝꯗꯅꯤ ꯃꯃꯥꯡ ꯀꯥꯗ ꯕꯣꯔꯤꯁꯀꯤ ꯃꯃꯥ ꯃꯄꯥ ꯃꯥꯂꯦꯝ ꯑꯃꯗꯤ ꯀꯦꯅꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯩꯒꯤ ꯃꯔꯨꯞꯇꯨꯁꯨ ꯄꯥꯎ ꯐꯥꯎꯅꯔꯦ ꯌꯥꯝ ꯊꯨꯅ ꯏꯆꯥꯁꯦ ꯃꯔꯨꯞꯇꯨꯅ ꯂꯥꯌꯦꯡꯕ ꯍꯧꯔꯅꯤ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯏꯆꯥꯁꯦ ꯄꯨꯡꯐꯥ ꯐꯔꯗꯕꯅꯤ ꯃꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟꯅ ꯉꯜꯂꯤꯉꯩ ꯌꯦꯡꯂꯝꯃꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯌꯥꯝ ꯃꯊꯧ ꯁꯥꯗꯦ ꯑꯩꯒꯤ ꯃꯃꯥꯡꯗ ꯁꯤ ꯐꯖꯔꯤꯕ꯭ꯔꯕ ꯏꯆꯥ ꯃꯥꯂꯦꯝꯒ ꯀꯦꯅꯤꯒ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯑꯝꯇ ꯈꯜꯂꯨ ꯏꯆꯥꯁꯦ ꯀꯝꯗꯧꯔꯝꯒꯅꯤ ꯑꯩꯁꯨꯅꯦ ꯄꯥꯎ ꯐꯥꯎꯅꯕ ꯑꯃ ꯂꯩꯇꯕꯒꯤꯅꯦ ꯊꯤꯅꯕꯒꯤꯅꯦ ꯃꯇꯝ ꯈꯔ ꯆꯪꯕꯅꯦ ꯍꯟꯗꯛꯇꯤꯅꯦ ꯁꯣꯏꯗꯅ ꯄꯨꯡꯐꯥ ꯐꯥꯔꯛꯇꯕꯅꯤ ꯃꯤ ꯃꯃꯥ ꯅꯪꯕꯣ ꯅꯨꯃꯤꯗꯥꯡꯗꯅꯤ ꯕꯣꯔꯤꯁꯇꯨ ꯃꯃꯪꯗ ꯃꯤꯔꯤꯟꯗꯥꯅ ꯀꯥꯔꯅ ꯊꯣꯝꯂꯝꯕꯗꯒꯤ
Ihing na hingsaduna surokta taduna leiramba adu uduna khanglaw lawduna hawgalaklami. Machan lawrakpa du tarduna mama mapa animang chensilaklami. Ima, Miranda daw karamna thomami ima. Mari adu hojikta ngahaki mamangdasu ai kala tumo hairambani gorino ima. Mama na machabu chena konsinduna ibungo Miranda kashu tawdise. Ichage mangni se. Miranda kashu tawde. Haidna themlami mapisu tairami. Mathagi numitagi Boris magi pabangi marup psychiatric specialist na laying bahurami. Asumna magi pabangi marup aduna ningthizana treatment jathabadagi Boris ki wakal na sagatuna khanchan basinga dasu pharaklami. Magi mama pasu aduki matik haraurami. Matamdi asum haukhiduna Miranda gi chahi kumon laktuna thoram pangthuklami. Boris ki mama mapa ibungo Miranda gi mama amadi mapa pulap Miranda gi roiba mathau mangam pangthoktuna yata ki ampham aduda laktuna hailai maya katlami. Mayamna kumthakraga Boris mathanta leptuna magi Miranda na yata riba pamaduda yengdra laihawi. Boris ki mama na lao ko ibungo hairam laga kumthakirami. Boris ngayak munna yengduna leplam laga mapi haipetay thoklaga kumtharaklami. Kumthaduna chatpa horakpada tongdagi nungsiraba khonjel amana Boris haina kauraklami. Khonjel adu tabada Boris ki masado inglaba nungsit amana homdaklami. Boris khonjel adu ki maikada tung onthokni yenglubada Miranda magi yatari mphamaduda maitei nupigi harau kumaida setnaba phazaraba ningthizara phiso setna lepna momondoklami. Masi ubada Boris munna ngahak inglamlaga momondoklami.